ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯂꯤꯅꯤ ꯋꯥꯏꯈꯣꯝ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯩꯁꯅ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨꯗ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯕꯤ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯔꯛꯂꯤ. ꯃꯆꯦ ꯌꯥꯏꯁꯅꯥꯗꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ. ꯊꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯤ? ꯏꯃꯥꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯨꯏ. ꯂꯥꯎ, ꯆꯥꯛ ꯆꯥꯎꯔꯁꯦ. ꯂꯩꯁꯅꯥꯗꯨ ꯃꯆꯦꯗ ꯆꯦꯠꯅ ꯀꯣꯜꯂꯤ. ꯏꯆꯦ, ꯏꯃꯥꯁꯦ ꯐꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯌꯣ ꯏꯆꯦ. ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯦ ꯏꯕꯥꯅꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ? ꯏꯆꯦ, ꯉꯁꯥꯏ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗ ꯃꯄꯥꯟ ꯂꯝꯗ ꯄꯨꯑꯣꯅ. ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯒꯅꯤ? ꯏꯕꯨꯡ ꯑꯃ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯅꯤ ꯏꯆꯦ. ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒ ꯏꯃꯥꯕꯨ ꯂꯥꯌꯦꯡꯗꯧꯔꯤꯕꯅꯣ? ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯨꯄꯤꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯈꯣꯡ ꯈꯨꯠ ꯄꯥꯜꯂꯤꯅ. ꯍꯌꯦꯡꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ. ꯍꯌꯦꯡꯁꯦ ꯏꯅꯦ ꯊꯕꯥꯒꯤ ꯊꯕꯛ ꯁꯨꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯒꯦꯅ ꯍꯥꯏꯔꯨꯁꯦ. ꯍꯌꯦꯡꯀꯣ? ꯌꯥꯔꯦꯁꯦ. ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯎ. ꯏꯆꯦ, ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ. ꯏꯆꯦ ꯆꯥꯕꯤꯔꯨꯔꯣ. ꯃꯅꯥꯎꯅꯨꯄꯤꯁꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯏꯁꯅꯥꯅ ꯈꯪꯏ. ꯏꯆꯤꯜ ꯏꯅꯥꯎꯇꯪ ꯆꯥꯕꯗ ꯅꯪ ꯆꯥꯗ꯭ꯔꯕꯗꯤ ꯑꯩ ꯇꯨꯝꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯂꯩꯔꯦ. ꯏꯆꯦꯁꯨ ꯆꯥꯔꯒꯦ ꯑꯗꯨꯗꯤ. ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯋꯥꯍꯩꯁꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯏꯆꯦ, ꯆꯥꯎꯔꯁꯤ ꯂꯥꯎ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯃꯥꯗꯨꯗꯤ ꯊꯪꯅꯕꯒꯤ ꯃꯅꯃꯊꯣꯏꯕꯤꯗ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯔꯝꯕꯅꯤ. ꯃꯤ ꯂꯩꯇ꯭ꯔꯣ ꯌꯨꯝꯁꯤꯕꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯕꯥꯗꯨ ꯊꯣꯛꯂꯛꯏ. ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯅꯆꯤꯟ ꯅꯅꯥꯎꯅ ꯏꯅꯦꯒꯤꯗ ꯂꯥꯛꯄꯕꯣ? ꯏꯅꯦ, ꯑꯩꯈꯣꯏ ꯂꯩꯁꯅꯥ ꯏꯕꯥꯅꯤ ꯏꯅꯦꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯌꯥꯎꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯊꯕꯥꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯑꯁꯨꯝ ꯌꯦꯡꯉꯤ. ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ. ꯑꯁꯨꯝꯅ. ꯀꯩꯒꯤꯅꯣ? ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯋꯥꯅ ꯊꯕꯛ ꯁꯨꯗꯧꯔꯤꯗꯦ? ꯏꯅꯦ, ꯏꯃꯥꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯟ ꯇꯥꯟꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯒꯤ ꯈꯨꯠꯇ ꯑꯃꯣꯠꯄ ꯄꯛꯈꯤꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯑꯃꯗꯨ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯅ ꯐꯪꯅꯤꯗꯣ, ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯋꯥꯅꯗ꯭ꯔꯁꯨ. ꯏꯅꯦ, ꯀꯩꯅꯣ ꯑꯃ ꯍꯥꯏꯗꯦ? ꯏꯅꯦꯅ ꯑꯃ ꯍꯥꯏꯁꯦ ꯃꯥꯏ ꯃꯤꯠꯇ ꯈꯤꯇꯪ ꯀꯦꯁꯤꯜꯂꯒ ꯕꯖꯥꯔꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯕꯗ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯂꯥꯛ ꯑꯃꯅꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅꯦ. ꯂꯩꯁꯅꯥꯅ, ꯏꯅꯦ, ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯉꯥꯡꯉꯤꯗꯣ. ꯏꯅꯦꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯛꯄ꯭ꯔꯣ? ꯌꯥꯏꯁꯅꯥꯅ, ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯏꯅꯦꯅ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯃꯥꯜꯂꯨꯔꯕꯣ? ꯏꯅꯦ, ꯑꯩꯈꯣꯏ ꯈꯣꯡ ꯈꯨꯠ ꯇꯦꯛꯇ꯭ꯔꯤ. ꯑꯗꯨꯅ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯍꯣꯠꯅꯅꯤ. ꯏꯅꯦꯒꯤ ꯊꯕꯛ ꯃꯐꯝꯗ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ. ꯂꯩꯁꯅꯥ, ꯆꯠꯁꯤ ꯂꯥꯎ. ꯑꯅꯤꯗꯨ ꯆꯠꯀꯦ ꯇꯧꯏ. ꯊꯕꯥꯅ ꯈꯝꯂꯛꯏ. ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯏꯅꯦꯒꯤꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯄꯅꯤ. ꯏꯅꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯏꯅꯦꯒꯤ ꯊꯕꯛ ꯁꯨꯐꯝꯗꯁꯨ ꯃꯤ ꯋꯥꯠꯇꯅ ꯇꯧꯔꯤꯕꯅꯤ. ꯉꯁꯤꯃꯛ ꯏꯅꯦꯒ ꯂꯣꯏꯅꯅ ꯆꯠꯁꯤ. ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯕꯛꯇꯨ ꯊꯕꯥꯅ ꯄꯤꯕꯤꯔꯦ. ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯡꯒꯣꯟꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯤ. ꯂꯩꯁꯅꯥꯅ, ꯏꯆꯦ, ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ? ꯏꯃꯥꯒꯤ ꯂꯥꯌꯦꯡꯅꯕꯗꯤ ꯂꯥꯏꯔꯗꯅ ꯍꯤꯗꯥꯛ ꯂꯩꯕ ꯐꯥꯎꯕ ꯐꯖꯅ ꯀꯣꯟꯅꯕ ꯅꯠꯇꯦ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯂꯩꯁꯅꯥꯅ, ꯏꯆꯦ, ꯌꯥꯝ ꯇꯞꯅ ꯅꯤꯡꯉꯝꯗꯕ ꯈꯣꯟꯊꯣꯛꯇ ꯀꯧꯔꯛꯄꯅꯤ. ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯍꯤꯡꯒꯣꯜ ꯁꯔꯨꯛꯁꯦ ꯌꯣꯜꯂꯁꯦ. ꯑꯗꯨꯒ ꯏꯃꯥꯕꯨ ꯂꯥꯌꯦꯡꯉꯁꯦ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯌꯦ. ꯌꯥꯏꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ. ꯑꯗꯨꯗ ꯕꯕꯥꯅ ꯅꯨꯡꯁꯤꯅ ꯏꯃꯥꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯃꯕꯁꯦ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯌꯦ. ꯑꯗꯨꯗꯤ ꯏꯃꯥꯅ ꯐꯔꯀꯥꯟꯗ ꯀꯣꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯗꯅ ꯑꯗꯨꯝ ꯍꯟꯇꯣꯛꯁꯦꯕ. ꯍꯣꯏ, ꯌꯣꯜꯂꯁꯦ. ꯆꯤꯡꯂꯦꯟꯅ ꯕꯤꯅꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯕ ꯃꯈꯥ ꯊꯪꯕꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯇꯨ ꯌꯣꯟꯕ ꯇꯥꯔꯦ, ꯃꯃꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ. ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯇꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯣꯟ ꯁꯣꯟꯕꯤ ꯕꯤꯅꯥꯗꯨ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯔꯛꯂꯤ. ꯁꯅꯥ, ꯊꯣꯏ. ꯂꯩꯁꯅꯥꯒ ꯌꯥꯏꯁꯅꯥꯒꯁꯨ ꯏꯃꯨꯡꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ. ꯃꯃꯥꯅ ꯀꯧꯔꯛꯄꯁꯤ ꯄꯥꯈꯠꯆꯩ.
ꯌꯥꯏꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦꯅꯦ ꯅꯣꯏꯕꯣ? ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯧꯔꯨꯒꯦ꯫ ꯂꯩꯁꯅꯥ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤ꯫ ꯂꯩꯁꯅꯥꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯐꯃꯨꯡ ナꯀꯟꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯃꯥꯒꯤ ꯃꯆꯤꯟꯗ ꯏꯟꯕꯤꯔꯛꯏ ꯏꯁꯤꯡꯗꯣ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯁꯅꯥꯗꯨ ꯅꯤꯡꯊꯤꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯏꯁꯅꯥꯗꯨ ꯅꯤꯡꯊꯤꯕꯤꯕꯨ ꯀꯧꯏ꯫ ꯅꯤꯡꯊꯤꯕꯤꯁꯤ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯍꯩꯃ ꯌꯥꯏꯁꯅꯥ ꯂꯥꯛꯏꯔꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯆꯪꯉꯣ ꯂꯥꯎ꯫ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯁꯤꯔꯅ ꯈꯜꯂꯝꯕꯅꯤ꯫ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯂꯥꯎ ꯀꯥꯈꯠꯂꯣ, 이문에 ꯆꯪꯁꯤꯜꯂꯥꯎ꯫ ꯑꯅꯤꯗꯨ 이문ꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯁꯣꯐꯥ ꯀꯥꯗ ꯐꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯌꯥꯏꯁꯅꯥ 이마ꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ? 이마ꯗꯣ ꯂꯥꯌꯦꯡꯅꯕꯅ ꯇꯧꯔꯤ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯍꯤꯡꯒꯣꯜ ꯁꯔꯨꯛꯇꯣ ꯌꯣꯜꯂꯒꯦꯅ ꯂꯩꯁꯅꯥ ꯏꯕꯥꯅꯤ ꯈꯟꯅꯔꯦ꯫ ꯑꯗꯣ ꯂꯧꯅꯤꯡꯕ ꯃꯤꯒ ꯂꯩꯒꯗ꯭ꯔꯅ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯍꯩꯃ ꯑꯗꯨꯕꯨ ꯌꯣꯟꯗꯣꯔꯕꯣ? ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯍꯤꯡꯒꯣꯜ ꯂꯩꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯍꯪꯉꯧꯔꯦ꯫ ꯍꯣꯏ ꯍꯪꯕꯤꯌꯨ ꯑꯝꯇ꯫ ꯅꯤꯡꯊꯤꯕꯤꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯗꯒꯤ ꯋꯥꯡꯊꯣꯏꯗ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ ꯋꯥꯡꯊꯣꯏ, ꯅꯪ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯍꯤꯡꯒꯣꯜ ꯂꯩꯕꯒꯤ ꯍꯥꯏꯔꯝꯕꯗꯣ, ꯍꯤꯡꯒꯣꯜ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯌꯦ꯫ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯡꯇꯣꯔꯛꯑꯣ ꯅꯃꯥꯟꯅꯕꯗꯨꯗ꯫ ꯑꯩꯈꯣꯏꯒꯤꯁꯦ ꯑꯊꯨꯕꯅꯤ꯫ ꯅꯣꯏꯅ ꯇꯞꯅ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯗꯣꯏꯅꯦꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯀꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯌꯥꯏꯁꯅꯥ ꯃꯥꯗꯣ ꯍꯣꯔꯦꯟ ꯃꯃꯥꯟꯅꯕꯗꯨꯗ ꯍꯪꯉꯛꯈꯤꯒꯦꯌꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯦ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯌꯥꯏꯁꯅꯥꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯂꯩꯁꯅꯥ ꯀꯥꯏ ꯂꯩꯒꯦ? ꯂꯩꯁꯅꯥꯗꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯩ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯌꯦ ꯏꯆꯦ꯫ ꯌꯥꯏꯁꯅꯥꯗꯨ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯏ ꯑꯩꯅ ꯅꯤꯡꯊꯤꯕꯤꯗ ꯍꯪꯍꯜꯂꯦ, ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯁꯦ ꯌꯣꯜꯂꯗꯤ ꯏꯃꯥ ꯂꯥꯌꯦꯡꯕꯗꯣ ꯌꯥꯔꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯤꯡꯊꯤꯕꯤ ꯂꯥꯛꯏ꯫ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯌꯥꯏꯁꯅꯥꯅ ꯅꯤꯡꯊꯤ ꯄꯥꯎ ꯄꯤꯔꯛꯑꯕꯣ? ꯂꯧꯔꯣꯏ ꯍꯥꯏꯔꯛꯑꯕꯣ? ꯍꯣꯏꯅꯦ, ꯉꯁꯤ ꯂꯧꯕ ꯂꯥꯛꯀꯦ, ꯑꯗꯨꯒ ꯍꯤꯡꯒꯣꯜꯗꯣ ꯀꯌꯥꯝ ꯆꯥꯎꯕ ꯌꯦꯡꯂꯒ ꯉꯁꯤ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯁ ꯂꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯅꯤꯗ꯫ ꯈꯪꯗꯦꯗ ꯅꯤꯡꯊꯤ, ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛ ꯋꯥꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯩꯁꯅꯥꯅ ꯌꯥꯔꯦꯁꯦ ꯏꯆꯦ, ꯄꯨꯛꯅꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯟꯊꯔꯛꯑꯅꯨ꯫ ꯑꯩ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯎ꯫ ꯆꯦ ꯅꯤꯡꯊꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯗꯅ꯫ ꯏꯟꯁꯥꯡꯕꯨꯗꯤ ꯍꯥꯎꯇ꯭ꯔꯤꯕꯨ ꯆꯦꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯒ ꯀꯨꯏꯔꯦ꯫ ꯍꯣꯏ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯅꯥꯎꯄꯤꯅ ꯊꯣꯡꯉꯕꯕꯨ ꯆꯥꯗꯦꯕ꯭ꯔꯣ? ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯦ ꯊꯣꯏ? ꯁꯧꯒ꯭ꯔꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯌꯥ ꯍꯥꯎꯅꯤꯍꯦ, ꯑꯩ ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯧꯒ꯭ꯔꯤꯁꯤꯃ ꯀꯨꯏꯔꯦ ꯕꯥꯏ ꯄꯤꯕ, ꯑꯩꯈꯣꯏ ꯃꯥ ꯂꯣꯛ ꯊꯨꯡꯉꯦꯅ꯫ ꯂꯩꯁꯅꯥꯅ ꯆꯦ ꯅꯤꯡꯊꯤ ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯁꯧꯒ꯭ꯔꯤꯗꯣ ꯑꯣꯏꯗꯦ, ꯑꯩꯈꯣꯏꯗꯤ ꯉꯥꯒ ꯊꯥꯛꯇꯦ꯫ ꯊꯣꯏ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯤꯁꯨ ꯉꯥ ꯊꯥꯛꯇꯕꯅꯤ ꯆꯥꯅꯤꯡꯉꯤꯁꯦ꯫ ꯌꯥꯔꯦ ꯅꯪ ꯑꯃ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯆꯪꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤꯁꯨ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯅꯤꯡꯊꯤꯕꯤꯒ ꯅꯨꯄꯥ ꯑꯅꯤꯈꯛꯀ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯄꯗꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅ ꯑꯃꯅ ꯂꯪꯆꯥꯛ ꯆꯥꯛꯏ, ꯑꯃꯅ ꯐꯤ ꯁꯥꯔꯒ꯫ ꯃꯤ ꯂꯥꯛꯄꯗꯨꯗ ꯂꯩꯁꯅꯥ ꯃꯣꯔꯥ ꯑꯅꯤ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕ ꯀꯅꯥꯕꯨꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ, ꯍꯧꯖꯤꯛ ꯈꯛꯇ ꯎꯔꯦ ꯂꯩꯁꯅꯥꯅ ꯃꯆꯤꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯕꯗꯨ꯫ ꯆꯤꯡꯂꯦꯝꯕꯅ ꯂꯩꯁꯅꯥ ꯅꯪ ꯑꯣꯏꯔꯦ? ꯗꯥ ꯆꯤꯡꯂꯦꯝꯕ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯍꯩꯃ ꯅꯕꯥꯅꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕꯅ ꯈꯪꯅꯩꯌꯦ, ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯦ, ꯑꯩꯈꯣই ꯖꯨꯅꯤꯌꯔꯅꯤ꯫ ꯆꯤꯡꯂꯦꯝꯕꯗꯣ ꯍꯤꯡꯒꯣꯜꯒꯤ ꯃꯇꯥꯡꯂꯣꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯏ ꯋꯥꯔꯤꯗꯨ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯗꯣ ꯂꯩꯁꯅꯥ ꯍꯤꯡꯒꯣꯜ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ? ꯃꯈꯥ ꯊꯪꯕꯒꯤ ꯁꯔꯨꯛꯁꯤꯅꯦ ꯗꯥ ꯆꯤꯡꯂꯦꯝꯕ꯫ ꯑꯁꯤꯗꯤ ꯌꯥꯏꯅꯦ ꯚꯥꯏ꯫ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯌꯥꯅꯤ ꯚꯥꯏ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯨꯁꯨ ꯆꯤꯡꯂꯦꯝꯕꯅ ꯂꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯄꯨꯟꯁꯤꯕꯅ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯤ ꯂꯩꯇꯕ ꯑꯗꯨ ꯎꯕꯗ
ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯆꯤꯡꯂꯦꯝꯕ ꯍꯣꯏ ꯂꯥꯛꯑꯦꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯆꯕ ꯄꯥꯔꯤꯗꯨ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯅꯣꯛꯈꯦꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯄꯥꯔꯤꯗꯨ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯅ "ꯂꯩꯁꯅꯥ, ꯉꯥꯏꯈꯣ ꯑꯝꯇ"꯫ "ꯀꯩꯗꯧꯔꯒꯦ ꯗꯥ ꯄꯥꯔꯤ? ꯅꯪ ꯑꯩꯅ ꯍꯥꯏꯕ ꯑꯝꯇꯗꯤ ꯇꯥꯎꯗ"꯫ "ꯗꯥ ꯄꯥꯔꯤ, ꯑꯩ ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯤ, ꯑꯗꯨꯒꯨꯝꯕ ꯅꯆꯟꯗ ꯍꯥꯏꯕꯤꯒꯅꯨ"꯫ "ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ"꯫ "ꯗꯥ ꯄꯥꯔꯤ, ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯃꯥ ꯅꯥꯕꯒꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯗꯥ ꯄꯥꯔꯤꯅ ꯑꯃꯨꯛ ꯅꯆꯟꯗ ꯍꯥꯏꯕꯤꯔꯤꯕꯁꯤ ꯀꯩꯅꯣ?" "ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯅꯥꯏ ꯍꯥꯏꯕ꯫ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ, ꯅꯪꯁꯦ ꯑꯩ ꯂꯧꯕꯤꯔꯒꯦꯅ ꯍꯥꯏꯁꯦ꯫ ꯅꯃꯥꯗꯣ ꯀꯥꯏꯗꯩ ꯄꯩꯁꯥꯅꯅꯣ ꯅꯃꯥ ꯂꯥꯌꯦꯡꯗꯣꯏꯁꯦ? ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯕꯨ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ?" ꯂꯩꯁꯅꯥꯗꯨ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯗ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯕꯨꯁꯨ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤꯗꯤ ꯃꯆꯥꯅꯤ꯫ ꯃꯃꯥꯒꯤꯗꯃꯛ ꯃꯆꯥꯅ ꯇꯧꯕ ꯉꯝꯗꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ, ꯈꯪꯖꯤꯜꯂꯨ"꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯥꯔꯤꯗ꯫ ꯄꯥꯔꯤꯁꯨ ꯆꯠꯈ꯭ꯔꯕꯤ ꯂꯩꯁꯅꯥꯗ ꯁꯤꯡꯅꯅ ꯌꯦꯡꯍꯧꯔꯤ꯫ "ꯅꯪ ꯈꯪꯅꯤꯗꯅ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯏ꯫ ꯄꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ"꯫ ꯍꯌꯦꯡ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯌꯦꯡꯕ ꯆꯠꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯤꯔꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯦꯛ ꯇꯧꯔꯤ꯫ ꯌꯥꯏꯁꯅꯥꯅ "ꯊꯣꯏ, ꯏꯆꯦ ꯀꯩ ꯍꯥꯏꯒꯦ? ꯏꯆꯦ ꯅꯪꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ"꯫ "ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ ꯏꯆꯦꯗꯨꯕ"꯫ "ꯅꯪ ꯆꯤꯡꯂꯦꯝꯕꯒꯤ ꯂꯃꯟ ꯁꯤꯡꯉꯣ ꯏꯆꯦꯒꯤ ꯊꯣꯏ"꯫ "ꯀꯩꯅꯣ ꯏꯆꯦ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ"꯫ "ꯅꯪꯕꯨ ꯆꯤꯡꯂꯦꯝꯕꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯄꯥꯝꯖꯕ, ꯈꯟꯖꯕ ꯏꯆꯦ ꯂꯣꯏ ꯈꯪꯉꯤ꯫ ꯏꯆꯦ ꯊꯣꯏ, ꯅꯪ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯒꯅꯨ꯫ ꯃꯥꯅ ꯏꯃꯥꯕꯨꯁꯨ ꯐꯖꯅ ꯁꯦꯟꯅꯕꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯕꯅꯤ"꯫ ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯈꯪꯉꯤ ꯃꯥꯁꯨ ꯆꯤꯡꯂꯦꯝꯕꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ ꯍꯥꯏꯕꯁꯦ꯫ "ꯐꯤꯁꯦ ꯈꯔ ꯍꯥꯞꯄ ꯌꯥꯕ ꯈꯔ ꯍꯥꯞꯄꯁꯦ, ꯑꯗꯨꯒ ꯂꯣꯏꯔꯒ ꯄꯣꯊꯥꯔꯨꯔꯁꯦ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯍꯥꯞꯄ ꯌꯥꯕ ꯈꯔ ꯍꯥꯞꯂꯒ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯁꯅꯥ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯜꯂꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯃꯥꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯔꯤ꯫ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕꯒ ꯄꯨꯟꯁꯤꯕꯒ ꯅꯤꯡꯊꯤꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯂꯩꯁꯅꯥ ꯍꯣꯏꯗ꯫ ꯅꯤꯡꯊꯤꯕꯤꯅ "ꯂꯩꯁꯅꯥ, ꯂꯣꯏꯔꯕ ꯅꯣꯏꯕꯣ"꯫ "ꯂꯣꯏꯔꯦ ꯏꯆꯦ"꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥꯕꯨ ꯉꯝꯗ ꯉꯝꯗ ꯄꯨꯊꯣꯔꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯣꯏꯅ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯒꯥꯔꯤꯗ ꯐꯝꯍꯜꯂꯤ꯫ ꯆꯠꯀꯗꯕꯁꯤ ꯆꯤꯡꯂꯦꯝꯕ, ꯂꯩꯁꯅꯥ, ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯕꯤꯅꯥ, ꯃꯈꯣꯏ ꯃꯔꯤꯁꯤꯅꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕ ꯆꯠꯀꯗꯕꯁꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯦꯌꯥꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯔꯤꯗꯨ ꯒꯨꯋꯥꯍꯥꯇꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯆꯤꯡꯂꯦꯝꯕꯒꯤ ꯇꯥꯃꯣ ꯆꯤꯡꯈꯩꯗꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯗꯥꯎꯟꯇꯥꯎꯟ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯊꯨꯕꯗ ꯑꯗꯨꯝ ꯕꯤꯅꯥꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯦꯗꯃꯤꯠ ꯇꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯌꯨꯝꯂꯣꯝꯗꯅꯤ ꯑꯏꯪ ꯕꯤꯅꯥ꯫ "ꯃꯣꯏ ꯄꯥꯕꯣꯛ, ꯅꯆꯥꯅꯨꯄꯥꯗꯣ ꯐꯣꯟꯗꯣ ꯑꯝꯇ ꯅꯝꯕꯤꯌꯨ, ꯑꯩ ꯏꯆꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯒꯦꯕ"꯫ ꯑꯆꯧꯅ "ꯃꯃꯥ, ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯀꯥꯟꯗ ꯇꯧꯁꯤꯅꯦ ꯅꯪꯕꯣ"꯫ "ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯣꯏ ꯄꯥꯕꯨꯡ"꯫ ꯑꯆꯧꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤꯗꯨ ꯈꯪꯕꯅ ꯃꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯃꯆꯥ ꯊꯣꯏꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯟ ꯇꯧꯁꯤꯜꯂꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯐꯣꯟꯗꯨ ꯔꯤꯡ 3-4ꯔꯛ ꯆꯠꯄꯒ ꯁꯨꯝ ꯄꯥꯏꯔꯛꯏ꯫ ꯑꯆꯧꯕꯅ "ꯏꯆꯥ ꯊꯣꯏ"꯫ "ꯀꯩ ꯍꯥꯏꯒꯦꯕ"? "ꯅꯃꯥꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯁꯦꯁꯦ, ꯅꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯣ"꯫ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯑꯆꯧꯒꯤ ꯃꯈꯨꯠꯇꯒꯤ ꯑꯏꯪ ꯕꯤꯅꯥ ꯃꯨꯜꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯑꯏꯪ ꯕꯤꯅꯥ "ꯏꯆꯥ ꯊꯣꯏ"꯫ "ꯇꯥꯏ ꯏꯃꯥ"꯫ "ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯣꯏꯕꯣ? ꯅꯣꯏ ꯇꯥꯃꯣꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯕꯣ"? "ꯐꯥꯎꯅꯔꯦ, ꯏꯃꯥꯗꯨꯁꯨ ꯑꯦꯗꯃꯤꯠ ꯇꯧꯔꯦ"꯫ "ꯐꯔꯦ ꯑꯗꯨꯗꯤ"꯫ "ꯍꯣꯏ ꯃꯥ, ꯆꯥꯛ ꯆꯥꯔꯕꯣ ꯃꯥ ꯍꯣꯏꯗꯤ"? "ꯆꯥꯛꯄꯨ ꯆꯥꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯆꯥ ꯌꯥꯎꯗꯕꯁꯦ"꯫ "ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯑꯗꯨꯝ ꯊꯦꯝꯃꯒ ꯆꯥꯎ ꯃꯥ"꯫ ꯍꯣꯏ ꯑꯗꯣ ꯏꯕꯦꯝꯃ ꯍꯣꯏꯗꯨꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ"? "ꯐꯩꯌꯦ ꯃꯥꯗꯨꯗꯤ"꯫ "ꯐꯔꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯒꯤ ꯑꯃ ꯈꯜꯂꯣꯍꯦ, ꯅꯥꯕ ꯐꯔꯒ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯑꯃꯗꯤ ꯍꯥꯏꯅꯔꯗꯕꯅꯤꯀꯣ"꯫ "ꯑꯁ ꯃꯥꯁꯤꯗꯤꯕ"꯫ "ꯃꯁꯛꯄꯨ ꯀꯔꯝꯕꯅ ꯐꯖꯒꯦ,
Gyan tabadi karamana hele. Yariba ma. Hairo. Nama aingwanda ba ikaida namuk tawri. Laisna na loy hele. Laisna haidi ahalo atomi duro. Atomi dune. Ayingbi nofe tawraga. Pare thamjaro. Ase haraga phone du thamnakre. Achawna. Kaino mama. Nangna nachanupada tawsali mayamduna. Kadarage dubo muipabo. Mi angangduda seran turan nachagidi layramnine. Nangna hainaradabani kaina hajili mayamda. Moi pabungse hanurebu wakhandi pura angang chahi taragi nungsibagi natro nachana moi mamado nayena laima chapminakrido. As mama adodi moi angang oringaida school polai haibaduda sum nungaitadana chapminabani kaino dudi. Nate Linthugi manaw nupigi Mumbai de operation tawba chapa. Chatminase haibada yakibro najanapana hairo. Achaw wakhal nghayak asum khali. Chumine mama. Nachana namdana yakideko adudo. Tu adoni. Nachagido wakhal makhanmagini. Adu boyri faine. Mama. Nachadu hayengi paisabu khara thabikigene. Thabiko. Matai manaw ani siso wari di aroibini. Hanujare haibagi wani wari kadi laisa pakhangni haibamak yai. Asumna bina layengba hawkre. Ngasidi binagi operation tawba numini. Operation numit asida machimanaw aniduna layzabi lai kayabo mabukninda khurumjari. Binagi operation matam yawsilak e. Jingkaisu operation tawnabagi damak changlai. Laisnana pakhatchabadu ubada jinglemana laisnabu thamjinbirai. Laisna pakhatkano imado kaisa thudokpa tawri. Yaisnana jinglemba tamo jingkhainadi kai harigi hojikpa. Iche image pomase kidney de leibanina lauthokpada khitangni wani hai. Adubu kaisa thudokpadi tawre hai. Mikup kharagi matung jingkhaidu operation loredana tholai. Jinglemba jingkhaigi manakta sangsilaga tamo kamai tawrage kem tawdre. Image pomani dusu lauthokre. Aduga nunga masulaymi adusu lauthokre. Wahai sitani taage haiduna siba naba khangdagai honarakli Laisnadi mapidum tarakle. Mid ki pisi nungai taba awaba thamoi sokpagi natti nungai be hemanbagi pini. Nongmadagi nini dagi humni asum hawkhibana numit 12 rom hawkhre. Hayeng yumda thokani haibagi numittu binadi discharge tawre. Jingkhagi piktak tawba yumdudani jinglem hoi laklei tabadagi leimadu makutta chemachet amaga maiket amaga paiduna sumang tamna tholaktuna lakliba miyoi singdubu okli. Jinglembagi machimanawna bina hoigidamak wajabasi yam wajare. Leimana mayam changbiro ine changbiro. Mayamdu loina imungda changnakle leimana. Jinglemba horendi kai insang tawsige. Noisu hayeng chakadabanina ngasidi ahawa chase. Hoyai chase. Iche Laisna kai wani chasige. Horengi se imagdi nga tawbirase. Yaida adudi. Nangdi Laisna. Ama hekta yai. Adudi jinglemba chicken one tawrase. Laisa nabani chicken chaba natro. Chaye. Jinglemba adudi nang chicken ga ngaga layruro. Layragi tema. Asomna jinglembana layraga numidangdu makhoi punna harau chaktu chaminari. Numittu adumna hawkhre. Mathangi chatlamdai mikuptu yoroklabada leimaga nupi aniduga tawraga sakloi seminarami. Yari minabani bo loisinjaruro inamadum tawragi. Leimana hairaga anidu thokre. Mana tawraga saktu loisille. Thiba loiraga mayamdu amuk pizaraga jinglemba hoisa satkre. Asomna amuk imphanda chakre mo. Airport ta punsibana ngaiduna leirami. Punsibana hais imase masaga thifare. Masakasi film star kamladagi hena nahamalamimi. Ima album ama namthosiro imagiso. Bina noktuna angawa sidiba. Makhoi pulapto punsibagi gari da tongduna Laisna hoitamna lakle. Nupa aniduna makhoigi potsingdu imungda pusinbiraba matung anidusu chatlagi haiduna thaulai. Jinglemana ima akhoi mu chalukhige hayeng mulakchage. Chatlagi hairo
Chasu amata thaktre. Wabudi waramani. Cha glass amatadi thakkisidana. Punsibana. Ima, kono ya thageda. Ngasigi chatlagi. Hoi hoi, chalo. Nupa ni ju chakri, bina sumasado adum kallabani. Chatpaga ngamabani. Chinglembana mayum yorakpada ayingbi khabar ama paiduna mai okli. Icha thawai, nanga wari sadoba yam leiko ngasidi. Kono nya sarasema, ai ngautu patharoge. Hoi, pathajaruro. Aduga imaga wari sadoba. Chinglembadu changkri, ayingbi machabu nokmi yenghauri. Chinglembadu washroom changlaba matung masado iru maithajaraduna masado sengdoi. Loiraga dress change tawraga phamungda hiplaga Laisnagi lona kapa photo mayamdo yenglaga mamon nokle. Chinglemba so mapadi onthokna chadre. Nupado na toilet changlingai ayingbi changakpani macha nupagi kadoda. Chinglemba na phone gi screen du so op tawramdre. On adum tawrammi. Ayingbi macha gi phamungda leiriba phola du paikhatlaga nupi macha adugi photo du yengli. Photo du zoom ka so tawtodana yengli. Nupi macha sidi onthokna phajakreda. Onthokna nusikreda. Tanjadu da toilet changnuba machadu su tholai. Icha thoi, nupi machadu rasise. Chinglemba direct hekta hanglakpadu da ikairi. Hayune, ikainune. Mane. Yaini he masakse, yengbada uningmana loire imadi. Hayeng sei amta chatluge. Chatlunu bama. Kadawrugi haino, mimayumduda. Kaino, anaba hangma chatuni. Aduda imaudo adugasu wari watai kharasu sanidana. Ash anaba hangmabudi yai chalo. Aduga mawoye nungbu nungsinadri. Adu weragana imana moi mamaduda nachanupi sei imau oiragena hairuradabani. Ikai jaroma amuk yaragtradi. Yaba yadabadudi hairaga khangadaba natro. Aidi chappa ngamukuma. Chatlunu. Aidi hembaga chatlalore. Numitusu adum hauki hainabagi matung inna awaitagiso hembaga ayingbigaso binagi mayum tamna lai. Binagi sumangda leplare ayingbido. Yum sibu kana lege. Yaisna tholaktuna. Ine kana obirabano. Ai chingnemagi mamani ibema. Haima ine changbiro. Mangonda kakhatuna yaisnana. Ine sida phambiyo. Ai imado amta kauthorake. Hoi kauthoro. Yaisna binabu kauthoraki binadu ayingbi ubada harauje. Ichesu lakpiramidana. Hoi laiye. Aina ichegi chanaba kaino khara lairakpani semta pusilibema. Mangolduda lairiba haibabu binaga ayingbiga khakni. Ayingbina. Chahidi aina halamani minga dum kauge ko. Hoi, kau yai iche. Anabadi kamdaure. Iche. Icha chinglemba madi, icha chingkai anigi matengna. Aibu anau mapok amada pokpiri. Iche hogi lamanse. Ai karina laman singni haiba khangdre iche. Karigi lamano, sidi miyoibo oina poklubagi angam mateng taunabani. Sida laman ka amata laite. Nang nasakan masa ubada iche ni hin harauribani. Hoi iche. Adobina. Nangondagi bikha amata nizageba. Iche, kaino. Iche na nanaw aingondagi nizagi haribasiba. Tanjaduda laisna cha puthoraktuna ayingbida hana cha dupi. Ine, cha thakse. Ima, cha. Aina haidoise ichani ge apama khangningi. Aduna ichani busu kauthoro. Binana. Thoi, nachedu su kauthoro. Hoima. Asumna laisnana machibu kauraduna machimanaw anidu sa tholakle. Kariwano iche. Aigi cha chinglemba angang natre. Mayum makai pano matam oiri. Aduna bina. Nangi nachanupi atumi laisna se imaw oijagi. Aina nangondagi sengaw sana nijari. Bina machanupi atumi di yenglai. Laisna su mamagi mieng amadi machigi mawong khangi. Binagi mieng da. Chalakliba pakumsi. Mana chinglemba busu nungsi mayanupa oiba pami yakro haibagi mawongni. Laisnasu mamada ingit ama piraklami. Ingit sidi yari haibagi ingit ni. Hoi che yari. Ibema nangisu apamba hayuni. Aina taninglise nangi apamani
Hayu hayu, ikaiganu. Binana, hairo ibema. Yari, ine amadi image apamado adum yajari. Hoi. Ima adum kauni nangba. Bina, hayengse khoide sak sasi. Hayengse, akhoi bunga tharake. Haujiti kanaga lake che. Haujipudi driver ga lae. Ado bina, aidi thengthaba pamdre. Ngasi hayeng hongse su aidi yare ko. Hoi iche, ai su ready ni. Adudi hayengse panji tanarusiro. Aseng bairoi che. Aseng win natradi kaino. Yare se, hayeng aikhoida chak chadring hane chaturasi. Panji do yengba chatlasi. Aseng mamakisu ayeng bi bina anidu tauraga panji yamba tanaraga luhongbagi matamsi mathang thada oina lepe. Mathang thada khwaidagi phaba haibadu oire. Mathang thasi natrabadi tha taremo yaithoklani. Aduna yum loisinba sema loina nupa mayum taure. Tha amadi haukiba khanghaudre. Ngasi amu yaurakle. Nungsi leipun semba mikupto. Laisna hoigi yumso phajana semjille. Sumangdusu astar taure. Sumangduda lairembi amagu ngan thoirari. Photographer, videographer singduna post makhan taktuna photo kapiri. Laileng masuloiraga cha ising amu chaminari aduga poloi setpidu lakladuna kaina adusu boloi setpikre. Nuparomgi bordo makeup man amana makeup khara tauraga loiraga lagi tauda yadaba khara tauraga dongi khonjenga loinana kaina lawbudu lakle. Oikre sabi sanau anigi punsi lei punsembadu luhongbudu yam phajana tekta kaidana yam ningthijana hongkhre. Nupiduna phamungduda ngasidi magi mapuroiba oiba chinglimbadu ngairi. Laisnadu ngahak adong wakhan khalaga ungduna leibana chinglima changlapagi makholda laisnasu phamungdagi kumtharaktuna mapuroibana sekkadaba hangapan machugi khudaidu puthoraktuna mapuroibada pirei. Dada, khudai se hongtokpiro. Chinglemba laisna dagi khudaidu lawraklami. Laisna mapuroibagi makhong soklaga khurumjai. Dada, aibu punsigi thadokpino. Apang bini khanduna laushinbiyo. Nangbu ina karigi lausiluduno. Laisna chinglemada konsilai. Chinglemba su laisna bo konbiraklami.